Nupi ani Khong-Goinabagi Thoudoka video namkiba amadi social media da thagatpani haiba Meeoi ani police na Phagatpa ngamkhre. Hauzik lamdam masra thokliba irang manungda singmi Nupi ani masada fi amata thongandana miyamna faraga pubagi video ama social media da khongjel yangna santorakpagi Thoudoka Bharat ki parliament fawbu yokre. Siraga sida Thoudoka da senaba amadi video adubu social media da thadorakiba amadi video adubu namkiba Meeoi ani Manipur police ke kanguna Phagatpa ngamkhre. Pharaba Meeoi ani adudi Haridas amadi Manithoi kawi. Pharaba Hirem Haridas apokpa leikiraba Aits Rajan Singa Thoubal district ki Yaripok ke samdagi haujikna Yaripok pesida mamagi mapamda leibani. Mahak ngasi ayuk masagi mayumdagi police na Phagatkhibani mahak fakraba matungda police ki kangbu aduna video adubu nambani haiba nongpok sekmaidagi Manithoi su Phagatkhibani. Serak asida Thoudoka adagi matangdi Union Home Minister Amit Sahana su Chief Minister N Birenda Thoudoka adagi matangda sapsaba thabak laukhatnaba akanba yathang pirakhre hairi. Atopa paw amana hai Haridas ngasi ayuk police na fakraba matungda maikai kayadagi Meeoi sing mahaki yumda thomjilakpadagi haujik laikai miyamgi oiba Yaripok pesida mifam amasu pangthoknaba thorang tawri hairi.